ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯌꯥꯏꯔꯦꯟꯒꯤ ꯄꯨꯟꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗꯅꯤ ꯌꯥꯏꯔꯦꯜ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯔꯦꯟ ꯃꯁꯛꯇ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯅꯤ, ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥ ꯏꯕꯦꯝꯃꯒ ꯌꯥꯏꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯌꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯕꯦꯝꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯇꯥ ꯌꯥꯏꯔꯦꯜ, ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯀꯣꯠꯂꯛꯀꯅꯨ꯫ ꯑꯩꯅ ꯀꯥꯏꯗ ꯀꯣꯆꯤ ꯀꯣꯠꯂꯒꯦ? ꯑꯩꯅ ꯅꯪ ꯀꯧꯕꯁꯦ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯅꯤꯡꯗꯅ ꯅꯍꯥꯛꯄꯨ ꯀꯧꯕꯅꯤ꯫ ꯌꯥꯗꯕ꯭ꯔꯣ? ꯑꯩꯒ ꯎꯅꯅꯤꯡꯗꯕ ꯐꯥꯎꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤ, ꯏꯕꯥꯅꯤ ꯇꯣꯏꯅ ꯎꯅꯕꯁꯦ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯒꯤ ꯀꯤꯔꯤꯔꯣ? ꯀꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ꯫ ꯇꯥ ꯌꯥꯏꯔꯦꯜ, ꯅꯪꯒꯤ ꯍꯦꯛ ꯇꯧꯕꯒ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥ ꯇꯥꯅꯤꯡꯗꯣꯏꯅꯣ? ꯑꯁ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕ? ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯏꯕꯦꯝꯃꯗꯨ ꯌꯥꯏꯔꯦꯜꯅ ꯃꯍꯥꯛꯄꯨ ꯊꯧꯁꯥꯕꯤꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯁꯅꯥꯕꯦꯝ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯌꯥꯏꯔꯦꯜꯁꯨ ꯁꯅꯥꯕꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯕꯦꯝ ꯌꯥꯏꯔꯦꯜꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯟꯖꯔꯝꯃꯤ꯫ ꯇꯥ ꯌꯥꯏꯔꯦꯜ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯇꯥꯔꯗ꯭ꯔꯥ? ꯌꯥꯏꯔꯦꯜꯁꯨ ꯆꯠꯅ ꯆꯠꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩ ꯅꯪꯒ ꯅꯛꯁꯤꯟꯅꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯩꯒꯤ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯝꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯌꯥꯏꯔꯦꯟꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯜ! ꯌꯥꯏꯔꯦꯟꯁꯨ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯅꯥꯊꯩꯔꯒ ꯇꯨꯡꯗ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯏꯔꯦꯜ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ ꯄꯥꯎꯝꯕ? ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯌꯥꯏꯔꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯝꯃꯨꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯌꯥꯝ ꯆꯨꯝꯕ ꯋꯥꯅꯣ? ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯂꯥꯛꯑꯝꯕꯗꯨꯗ ꯍꯥꯏꯔꯝꯕ ꯃꯥꯜꯂꯤ, ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯃꯥꯗꯤ ꯈꯪꯗꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯄꯥꯝꯃꯨꯕ, ꯑꯩ ꯌꯨꯝ ꯐꯥꯎꯕꯗꯪ ꯌꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯌꯥꯏꯔꯦꯜꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯟ ꯂꯥꯛꯄ ꯎꯕꯗ ꯃꯆꯟꯒ ꯃꯃꯥꯒꯗꯨ ꯃꯥꯡꯒꯣꯜꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯕꯣ? ꯉꯁꯤꯗꯤꯅꯦ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ꯫ ꯏꯃꯥ, ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ, ꯀꯣꯅꯨꯡꯗ ꯊꯕꯛ ꯂꯩꯍꯧꯔꯤ꯫ ꯏꯕꯦꯝꯆꯥꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯀꯣꯅꯨꯡꯗ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯌꯥꯝꯅ ꯇꯍꯥ ꯇꯍꯥ ꯃꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ꯫ ꯑꯩꯅ ꯉꯁꯥꯏ ꯐꯥꯔꯛꯄ ꯉꯥ ꯂꯩꯌꯦ, ꯑꯗꯣ ꯅꯆꯜꯅ ꯍꯥꯎꯅ ꯊꯣꯡꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯕꯨꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯆꯥꯛ ꯉꯟꯅ ꯆꯥꯅꯅꯕ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯟꯈꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯌꯥꯏꯔꯦꯟꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯋꯥꯈꯜꯗꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯌꯥꯏꯔꯦꯟꯁꯨ ꯃꯄꯤ ꯏꯔꯥꯗꯨ ꯈꯖꯤꯛ ꯆꯦꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯂꯦꯞꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯄꯤꯁꯨ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯕꯦꯝ ꯃꯄꯥꯅꯤꯡꯊꯧꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯕꯦꯝ ꯃꯄꯥꯗ ꯅꯣꯜꯂꯨꯛꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ?
ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯅꯣꯡꯊꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥꯕꯦꯝꯗꯨ ꯇꯍꯥ ꯇꯍꯥ ꯍꯪꯂꯛꯏ, ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ? ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯑꯌꯥꯕ ꯍꯪꯂꯝꯗꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯊꯣꯛꯄꯤꯔꯤꯕꯗꯨꯕꯨ ꯅꯆꯥꯅ ꯏꯄꯥꯕꯨ ꯈꯔ ꯋꯥꯔꯧꯏ꯫ ꯏꯆꯥꯗꯤ ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯏꯆꯥꯅ ꯏꯟꯒꯅꯤ ꯈꯟꯗꯨꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯃꯁꯤꯃꯗꯤ ꯑꯩꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯖꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯒꯠꯂꯛꯏ, ꯀꯔꯤ, ꯅꯪꯃꯛꯅ ꯅꯄꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯁꯥꯎꯒꯠꯄꯤꯈꯤꯅꯨ, ꯅꯆꯥ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯖꯩ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯀꯅꯤ, ꯅꯪꯕꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕꯒꯤ ꯑꯩꯅ ꯋꯥ ꯂꯦꯞꯅꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯁꯨ ꯃꯕꯨꯛꯅꯤꯡꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ, ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯇꯧꯗꯅ ꯇꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ, ꯑꯐꯕꯗ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕꯗ ꯑꯣꯏꯔꯕꯁꯨ꯫ ꯁꯅꯥꯏꯕꯦꯝ ꯃꯄꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯒ ꯌꯥꯏꯔꯦꯜꯗꯨꯒꯤ ꯃꯔꯤ ꯑꯗꯨ ꯃꯄꯥꯅ ꯈꯪꯂꯒ ꯌꯥꯏꯔꯦꯟꯕꯨ ꯑꯋꯥꯕ ꯇꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯅꯥꯏꯕꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯊꯣꯡꯖꯤꯟꯗꯒꯤ ꯌꯦꯡꯂꯝꯕ ꯂꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯩꯗꯧꯔꯒꯦ ꯀꯞꯂꯗꯤ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯂꯥꯛꯑꯣ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯥꯗ ꯆꯪꯉꯁꯤ, ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ꯫ ꯂꯦꯝꯕꯤꯅ ꯇꯧꯗꯨꯅ ꯁꯅꯥꯏꯕꯦꯝꯕꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯁꯅꯥꯏꯕꯦꯝ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯤ, ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯒꯦ꯫ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯁꯨ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝ ꯌꯥꯏꯔꯦꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯟꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯁꯅꯥꯏꯕꯦꯝ ꯍꯥꯊꯨ ꯍꯥꯊꯨ ꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯏꯔꯦꯟꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯥꯛꯄꯗꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯏꯕꯦꯝ ꯌꯥꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯌꯥꯏꯔꯦꯜ, ꯂꯩꯀꯣꯜ ꯐꯥꯎꯕꯗ ꯂꯥꯛꯑꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯀꯅꯥꯅ ꯂꯥꯟꯅ ꯈꯟꯗꯣꯔꯤꯒꯦ? ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯤ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛꯇꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕ꯫ ꯁꯅꯥꯏꯕꯦꯝ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ, ꯇꯥ ꯌꯥꯏꯔꯦꯜ, ꯏꯕꯥꯅꯤ ꯑꯝꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕ꯫ ꯌꯥꯏꯔꯦꯜꯁꯨ ꯁꯅꯥꯏꯕꯦꯝꯒꯤ ꯃꯇꯧꯗꯨꯗ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯟꯅ ꯆꯠꯂꯝꯃꯨ, ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯁꯅꯥꯏꯕꯦꯝꯁꯨ ꯌꯥꯏꯔꯦꯜꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯏꯕꯦꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯔꯦꯜꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯂꯣꯟꯅ ꯂꯦꯝꯕꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯄꯤꯗꯨ ꯏꯉꯥꯡ ꯉꯥꯡꯁꯜꯂꯝꯃꯤ꯫ ꯂꯩꯀꯣꯜꯗꯅꯤ꯫ ꯁꯅꯥꯏꯕꯦꯝ ꯌꯥꯏꯔꯦꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯏꯔꯦꯟꯁꯨ ꯁꯅꯥꯏꯕꯦꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤ ꯂꯩꯔꯒꯦ? ꯇꯥ ꯌꯥꯏꯔꯦꯜ, ꯏꯕꯥꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ꯫ ꯌꯥꯏꯔꯦꯜ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯥꯏꯗ ꯆꯠꯇꯣꯏꯕ? ꯀꯔꯤꯒꯤ? ꯁꯅꯥꯏꯕꯦꯝ ꯋꯥꯔꯧꯅ ꯌꯥꯏꯔꯦꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕ ꯅꯇꯧꯗꯣ ꯑꯩꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯍꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯇꯥ ꯌꯥꯏꯔꯦꯜ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯠꯈ꯭ꯔꯁꯤ, ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ꯫ ꯑꯩ ꯉꯝꯃꯣꯏ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯏꯆꯜꯒ ꯏꯃꯥꯒꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯁꯤꯈꯤꯕꯗꯨꯔꯣ? ꯔꯥꯖꯀꯨꯃꯥꯔꯤ, ꯐꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯃꯈꯨꯠꯃꯛꯅ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕꯗꯨ,
Nakhoi anidi mafamsida kaidawriba? Nupa nupi anidu ningthau puthibada pakhana yenglai. Ningthau puthiba yamna sauna Yairalgi manakta changsinduna kaisu wahang pahang hangdana Yairalgi mamaya aduda khupakna tharami. Mapagi mataw aduda sanai bemdi yamna pakhana hairei. Ipa ningthau atumna tawbiganu. Ningthau puthibado machanupida onsinduna mapana haiba wa indabi lamhenbi. Ipa ningthau ta Yairalgi maral kaisu leiti aina lan mangakdani hongonda phubiganu. Ningthau puthibado sauna Rajkumari sanai bemgi maida khupakna thajilami. Nangna luhongba yaningdabagi maram nabani lona mari leinabagi phai phai athuba matamda aina nangbu luhongkani. Aduga amuksu Yairalda onsinduna nangsu konung asida amuk hana lakpa yar. Yairal makut ani lonaduna iningthau nanai lanjari. Nanaida konung asida lakanu haibu wahaidumadi haibigan. Amukta ngangbuda wakhal tanase. Masida ikai khangdaba tawakanu. Iningthau nanai bomta nusibiyu. Tumilay ningthau aina haiba wada nahakna hanjin hanjin kumbagi nang hauji matik chaba chairak piyu haibra. Yairal handakti mapi sintha kana leizadaba amagumna mamayada nongkhatpa ngamda leirami. Ningthau puthibaso manai singda onsinduna lamhenbise nga manungda solon silaga tham. Asi haiduna ningthau puthibasu chatkhirami. Manai nupi kharana Rajkumari sanai bembu chingnaga pukhirami. Yairal thauna pumba mangkhre. Lairabi mama amadi machalbusu ningsinglai. Lembi ngasaidagi lona makhoina tawnaribasing adu yenglibani yengna akhaba minok amasu nokli. Lembina thawaiki ningthau puthibada paw pumba tamkhibani aduga thawaiki mafam asida ningthau puduna lakhibani. Lembi Yairalna leiriba adomda changsalai. Ta Yairal kablabadi kaidawre kashu tawde. Ta Yairal nang aingonda sauningbra aina ta Yairalda nusi haibagi. Lembi matangsida madugi wapu silakanu. Lembi tumina mamai nontaduna lei nungaitaba sakpham amaga loinana. Lembi Yairalga laikai amatani. Lembina Yairalbu angang oiringaidagi hauna mabu nungsijaduna lakpani. Lembi Yairalda nungsi phongdokpada Yairalna yakhide. Madugi Rajkumari sanai bemba khangnakibadu ubada kalak khambanbana henkibana makhoi anibu yengsinduna lakpani. Yairal sukhonglai thuna Lembida hanna phawba yenglamdana chatkirami. Lembisu Yairal chakhrabada nokmi tawna leihawi. Somdana Ibemcha machanupi thembiga punna nga phaminarami turialda. Ibemcha machada onsenduna hairei. Bema yumda halasi ngasai hek no ngambadagi nasado waramani. Ima ngakang leigise. Ima warasu ngak phamo ai nga khara pharakhige. Bema nangbo halasida. Ima ngaktang neba machanupigi marai aduda yeludri Ibemchasu waraduna turialdagi kakhatuna famlami. Ngaihakti machanupina harau harauna nga pharibadu yengduna leirami. Thembisu warakla mali turialdagi kakhalaktuna hairei. Ima lao halase. Hoi hoi. Ado ima nga si yami khara yunthogise. Ima su khalamlibani. Ngayon bipisakoida oina pirurase ngasi. Hoi. Mama machadu pisakoida laklami. Pisaksu mama macha anidu lakpada harau kausilami. Lao chango. Thembisu pisakta onsinduna. Mabo nga lahogera. Kadainu yengini he. Pisakna nga du yenglami. Sidi pulap hekta lahoragi. Thembi harauna. Hoi mabo. Pisak nga du pulap laurami. Mama macha anidu ngayon bagi sel khara fangladuna harau mayumda halaklami. Makhoi anina mayumda hek changlakpaga Yairalna mangolda famlaga leirambaduda Ibemchadu ingagakna hairei. Ibungo kaidawrage nangna sida lakpada ningthauna kaisu haihodro. Thembi mabung ubaduda mabungi manakta harauna chensilaklambi. Tacho akhoidi nga mayam pharaga yoluini selsa mayam phangi. Asi haiduna nga singdu utlami. Ado tacho ngasisu nga thongge hauna aduga charaga haluko konungda. Ichal ngasidi ai konungda chalarai. Haima
ꯏꯅꯤꯡꯊꯧꯗꯕꯨ ꯍꯥꯏꯅꯔꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯍꯥꯏꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯨꯝꯗ ꯂꯩꯖꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕꯒ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯅ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯊꯦꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯕꯨꯡꯅ ꯌꯨꯝꯗ ꯂꯩꯔꯅꯤ ꯇꯥꯕꯗ꯫ ꯑꯗꯨꯗꯤ ꯇꯥꯆꯧꯁꯨ ꯌꯨꯝꯗ ꯂꯩꯔꯗꯣꯏꯅꯤꯅꯦ, ꯑꯗꯨꯅ ꯅꯆꯟꯅ ꯊꯣꯡꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯅꯤꯡꯊꯧꯅꯕꯨ ꯑꯌꯥꯕ ꯄꯤꯔꯛꯑꯗꯤ꯫ ꯕꯦꯝꯃ ꯂꯥꯛꯑꯣ, ꯃꯣꯠꯂꯤꯕꯁꯤꯡ ꯑꯁꯤ ꯆꯥꯝꯊꯣꯛꯎꯁꯤ ꯂꯥꯎ꯫ ꯍꯣꯏ ꯃꯥ꯫ ꯃꯃꯥꯒ ꯃꯆꯟꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯏꯔꯦꯜꯁꯨ ꯅꯧꯍꯧꯅꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯗ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯂꯤ, ꯉꯁꯤꯗꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯔꯦꯜ ꯎꯪꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯍꯧꯔꯤ, ꯆꯥꯎꯔꯁꯤ ꯂꯥꯎ꯫ ꯏꯆꯜ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯑꯁ ꯇꯥꯆꯧ ꯂꯥꯛꯑꯣꯕ꯫ ꯆꯠꯂꯣ ꯏꯆꯟ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔ ꯇꯧꯕꯅꯤ꯫ ꯇꯥꯆꯧ ꯂꯥꯛꯆꯧꯗ, ꯉꯁꯤꯗꯤꯅꯦ ꯅꯆꯟꯅ ꯍꯥꯎꯅ ꯇꯥꯆꯧꯒꯤ ꯆꯥꯅꯅꯕ ꯉꯥ ꯊꯣꯡꯉꯤꯅꯤ꯫ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯏꯆꯟ ꯅꯪꯕꯣ꯫ ꯊꯦꯝꯕꯤ ꯃꯆꯤꯟ ꯑꯗꯨ ꯈꯔ ꯄꯩꯊꯣꯛꯂꯒ, ꯇꯥꯆꯧ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ꯫ ꯌꯥꯏꯔꯦꯜ ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯐꯔꯦ, ꯆꯥꯎꯅꯨ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅꯁꯤ꯫ ꯃꯕꯨꯡꯒꯤ ꯅꯍꯥ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯦꯝꯕꯤ ꯃꯕꯨꯡ ꯁꯥꯎꯔꯦ ꯈꯪꯕꯅ ꯃꯕꯨꯡꯗ ꯀꯤꯔꯨꯞ ꯀꯤꯔꯞ ꯌꯦꯡꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯥꯛꯄꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯕꯨꯡꯗꯤ ꯂꯥꯛꯍꯧꯔꯕ꯭ꯔꯣ? ꯏꯃꯥ, ꯇꯥꯆꯧ ꯆꯥꯅꯤꯡꯗꯦ ꯍꯥꯏ꯫ ꯀꯩꯅꯣꯅꯤꯍꯤ, ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯐꯅ ꯆꯥꯔꯁꯨ ꯌꯨꯝꯒꯤ ꯆꯥꯛ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯕꯅꯤ, ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ? ꯈꯪꯗꯦ ꯏꯃꯥ, ꯈꯔꯁꯨ ꯁꯥꯎꯍꯧꯕ ꯃꯥꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯏꯆꯥ ꯆꯥꯊꯣꯛꯑꯁꯤ, ꯃꯥꯒꯤ ꯁꯔꯨꯛ ꯊꯝꯕꯤꯔꯝꯃꯒ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯦꯝꯕꯤꯗꯤ ꯆꯥꯛ ꯑꯗꯨ ꯁꯤꯛ ꯁꯤꯛꯇꯅ ꯆꯥꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ, ꯁꯤꯛ ꯁꯤꯛꯇꯅ ꯆꯥꯔꯤꯗꯨꯕꯨ ꯅꯕꯨꯛ ꯅꯅꯥꯒ ꯊꯟꯕ ꯉꯝꯂꯗ꯭ꯔꯥꯏꯃꯤ ꯅꯪꯕꯣ? ꯏꯃꯥ, ꯑꯩ ꯆꯥꯎꯋꯦ꯫ ꯏꯕꯦꯝꯆꯥꯁꯨ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ꯫ ꯉꯁꯥꯏꯗꯒꯤ ꯃꯕꯨꯡꯅ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯆꯣꯛꯊꯕ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯦꯝꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ, ꯃꯕꯨꯡꯅ ꯆꯥꯛ ꯆꯥꯗꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯃꯥꯒꯤꯁꯦ꯫ ꯏꯕꯦꯝꯆꯥ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯊꯦꯝꯕꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯦ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ ꯆꯠꯂꯣ, ꯊꯕꯨꯡꯗꯣ ꯑꯝꯇ ꯍꯧꯗꯣꯛꯎꯆꯣ꯫ ꯊꯦꯝꯕꯤ ꯏꯇꯟ ꯇꯟꯅ, ꯍꯣꯏ ꯃꯥ꯫ ꯊꯦꯝꯕꯤ ꯃꯕꯨꯡꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯇꯞꯅ, ꯇꯥꯆꯧ, ꯇꯥꯆꯧ, ꯇꯥꯕ꯭ꯔꯣ? ꯇꯥꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯇꯥꯆꯧ, ꯍꯧꯒꯠꯂꯣ, ꯏꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯍꯧꯕꯅꯤ꯫ ꯏꯆꯜ, ꯅꯣꯡꯉꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ ꯌꯥꯝꯅ, ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯍꯧꯗꯧꯔꯤ꯫ ꯍꯣꯏ, ꯍꯧꯒꯠꯂꯒꯦ, ꯅꯪ ꯊꯣꯡꯉꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯊꯦꯝꯕꯤꯁꯨ ꯃꯕꯨꯡꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯆꯥ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯥꯕꯨ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ? ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯈꯪꯗꯦ ꯏꯃꯥ, ꯍꯧꯒꯠꯂꯒꯦꯗꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ, ꯑꯩ ꯀꯩ ꯇꯧꯔꯛꯎꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯤꯗꯤ ꯏꯃꯥ ꯇꯧꯔꯒꯦ, ꯅꯪ ꯌꯥꯎꯔꯛꯑꯅꯨ꯫ ꯊꯦꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯝꯃꯨꯕꯁꯨ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯊꯣꯡꯉꯤꯅꯣ? ꯎꯇꯤ ꯊꯣꯡꯉꯦ꯫ ꯅꯇꯥꯎꯗꯣ ꯎꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯄꯥꯝꯃꯨꯕ ꯊꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯨꯛꯇꯣꯛꯑꯒ ꯐꯝꯃꯤꯗꯨꯅ? ꯊꯦꯝꯕꯤ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯄꯥꯝꯃꯨꯕꯗ ꯌꯦꯡꯗꯨꯅ, ꯊꯥ ꯄꯥꯝꯃꯨꯕ, ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ, ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯏꯉꯛ ꯉꯛꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯒ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤ? ꯀꯩꯗꯧꯅꯔꯒꯦ ꯏꯃꯥ, ꯁꯤ ꯑꯉꯥꯡꯁꯤꯅ ꯁꯥꯎꯔ ꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯉꯔꯥꯡꯅꯦ, ꯃꯕꯨꯡꯅ ꯆꯥꯛ ꯆꯥꯗꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯦꯝꯕꯤꯔꯨꯒꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫
Pamuba Thembina family nakana to the kid launa family. Angang say Tawanu Jamalida. Kanga Hirakan. Maram Dudi Kangidana. Thembi, Mapita na Pamuba the Pautam Jere. Garang, a quita joning with the Jeriba. Come on, Jeriba. Thembi, Mabung namang on the Hirapupum na Maktam Lami. I need the Magi Chan and about how the never hide in Naga Tonglaka. Manadi, Chasutapiti. I thought I have no idea. Pamuba Sunung Izade, Thembina Mapita na Paugatam Libato. Yarisido. Napita di Hana Titun Lady Sakto, Luina Tizalani. Tapamuba, Yam Karim Narakano. Haima. Karim Nabanati, a single Hibini. Thembi, Mamit Paina Pamuba the Yinglami. Pamuba Wakalda. Magasi Queen Sidani. Aina Mumu, Tarang Jalisi. Tanjadu the Yaril so Makoyani Gimanaka Changlai. Kaiwari Sanaramino. Thembi Mabung the Warona Yangnam Naga Imung the Chankirami. Yarian Gagna. Asina Mukai the Rita. Nanga Ichanda Kiki Hirage. Karia. Nanga to Honbina Drose. Eh. Aina Kada to Holiba. Nanga Rangs the Kiki Hiruge. Yarin the Bapo Ishlu the Bani. Masai the Gihojikak the Ning Singlagly. Manangarang Machandangang Bikibato. Natine. Nanga no I dragangs the tiny Shibuka Ginova. Yarin so Hozikakta no I tramale. Pamuba the Hoimai Hiram than Imung the Junkie. Pamuba so, Murum Soli. Taurishi only. Basaksi, Nushida Bananari. Tembina Murum Sondana. Ainis Haurisi, Tim Yabasu Kangi. Machanusiba Kangdaba, even when you had Tauradan. Kanana Nushide Harage. Tembi Kangbre Kanga Mako Adonong Katuna, Mangnum the Yankalai. Yarin Mong Hada, Machangi Manak the Jang Sinduna. Aigi Ichalbu, Mabunga in a Kagi Nushido Doino. Narangaido, Kara sounding cree. Adugi Ichanda Dina cree, sound ko. Sao de jo. Seba, sao no. Aigi Chaldi, Maramopani. Nushide jo. A sing we Nushida. Nushide. Pare. Adudi Engasi to Chak Jarre. Pagi Dobani, Nushi Kangabra. Makogi Manakta Pamuba Changsilak to Nahire. I did Nushidro. Tembi Pamuba that no me Tauduna. Nushi Bungsu. Pamuba much in the Tabna. Loire, Ibungain. Kainuna Murum Soliduna. O came this one's a day quite. Tanjadu the Ibim Jasu, Machai singing Manakta Changlai. Lao, Jack Ludi, Saring the Jan and Naba. Hoima, Lagi. Ibim Jaso Amutoki, Mapamadudaki. Ahumadu, Ibim Jaki Matung indirectly. Ibim Jasu, Machai singi Saruk Ado, Luina Tidokuna Tanamdi. Pamuba in Sangadu the Yingduna. How ni Jang Sidia, Dingajume. Lao, Jaro, Ima Awada Payinga Agi. Ima Supona Jarisi. Ho, Jaba Hona never told, no Quay Hana Holo. Yayalga Pamuba Jack Pukama Mata the Hauna Jamina Rami. Tembi Sutabli Mamaga Puna Jaba Horami. Ibim Jamaja singer to the Yingaga. Wa Kake Hapakoge. Yani Dima. Pamuba, Nangidi. Aisuyanima. Ani to Jack Jabalu do not toragly. Pamuba Tabna, Yayalgina Kong Maya do the Junction do not hide. Aina Tariva Pausa Chumboidura. A Chumbangactani. Adudinang Kolum de Laroi. Ichalge Magadi Kangra. Kangdi. Kangadiga Maindawa. Aim the Kangdi. Aishu Yantachi. Nakoyanigi Warida. Aina Mating Pangwangam Bagitana Slate. Itao. Hojiki Magiwa Kakau Gaina Lippy. Machinda Sumna Hijera Suya Gimatawa to the Pamu Banungai Tabdi Paurami. Aina Magana Naringaida. Aidanatana, Ichalga Imaga, Awabadagani Haiduna, Abakat Papawi. Juminana Haidu. Makoidi Dogidangambadi. Aduna Imagi Mapam the show, Wayam the Hire. Pamuba Nungaitana, Yairil the Yanglami. Madam Sutangzilak Pana Pamuba Suhan Kirami. Asumna, Hapta Mamu Hojinki. Ibimcha, Magi Mawonga Duda, Kaito Yaurabajano Haiduna, Wakaladu Kanjana Rami. Aduga Amuksu,
मागी वाखलना ओइरमगनी खंदुना हेक्ता खंतोई थेंबीदी मबुंगना मयुमदा लेंगदना लैबदुदा पंगहादा हराउजरमी सोमदना राजकुमारी सनाइबेमबु मनाय मसल मयामना क्वेश्चन सेनदुना लैरमी राजकुमारी सनाइबेमसो मतंग चाबा तंजा ngaiduna लैरमी नोंगमा नुंथिल अमनी याइरेल ममागा मचनुपीगा पुन्ना इंखोल अदु सेंगतोक्लमी नापीसिंगसे चोंखलकपदी ओंथोकना थुख्रे इमागा इबानीना नहांदो फोइदा ngairibani असुमना वारी सानादुना लैरिङै राजकुमारी सनाइबेमदो यारेनबु कौकौदुना चंगसलै तायाइरेल खोंजेल अदुदा अहुमक चप लेप्तुना चप मानना येंगथोरई सनाइबेम याइरेलगी मांगदा लेप्तुना हाइरई तायाइरेल इबानी मफम अमदा चेंख्रसि इबेमचा मचादा करिनो तौरिबसे हाइबगुमना मिट्येंग अमा येंगलै थेंबीना तपना राजकुमारी कई लेरगे मफम सिदा लाकबो सनाइबेमदो थेंबीगी पाखोमदो खुंबा नंद्रिङै थोंगालदगी मनाय खरा पुदुना निंथौ पुथिबदो चंगलक्लमी इबेमचागा थेंबीगदि निंथौ लाकपदुदा पाखतख्रे निंथौ पुथिबा साउना लाउरई इनाइसा लमहेनबीसे फाजिनदुना थमु निंथौगी याथंग हेक फंबगा सनाइबेमबो मखुत मसा अदो फाजिनदुना फारमी सनाइबेम कपना इपाइबुंगो ngahakta mafam asida aibu thambiramo laira chudatnaba sida leiraga aigi ijat asi yongi khaliro nang laira badi mi natro mi chapmane masi aigi jinthakta khumba saine asi haiduna machanupi ge oi thangba makhajai do khupakna sapu kanna tharami sanaibem so mapada warauna yenglai mapana phuribado ayo haiba wahai ama phawba machina du dagi thorak lamde yayal mapitana makhut ani lona do na hairei इनिंथौ माबु पुबिगनो निंथौ पुथिबा यारेलदा मु ओनसेंदुना nganglei निंथौ अमगी मचानुपी राजकुमारी नंगना लौगे हाइना खलिबो वाखलदो थादो आइगी इचादी कैदौनुंगदा नंगोंदा थाजरोय यारेल खुंबो सुंगमदा ममायदो नोंथादुना लैरमी निंथौ पुथिबसो अमुक इबेमचादा ओनसेंदुना नचासे खरा वारक वातेंबियो वारक पखरा वाला माले नचासे जेक्सिना सेनो इनिंथौ आइगी इचाना सोइखिबा यावरबसु ममा आइना ngakpiyo हाइजरी असे हाइदुना निंथौगी मखोंग मया अदुदा खुरुमलमी निंथौ पुथिबा हाइनादना यारे आई मफम सिदा कुइना लैनिंगदे मदुगी लमहेनबिरो पुरो असे हाइरगा मनाय खरगा थोखिरमी राजकुमारी सनाइबेमसो फादुना पुख्रे मखोय हेक थोखिबगा इबेमजा साउना मचागी माइदा साफु कन्ना थारमी आइना तारिबा पाउसे करिनो इमा कौरकनो नंग ऐगोंदा इमा कौरकनो इमा नचा याम सोइख्रे करिगी सोइबा हौजिकति करि सारगे नंगना नहाखै कोनुंगदा चत्रिसिदि मरम लैरमदेदना नमा ऐगोंदा फावबा ओइदबा ngang हाइरमिनि इचादि इमा नचाबोम तंगाकपियो ऐ इमागी मफमदसु मिनम्बा वासु ngangle इबेमचा मचाना nganglibadu खुमलक्त्रे मदुगी महुत्ता हिकना कपलमी थेंबीदी ngसाइदगी तौनरिबा मवोंग अदुदा कपतुना लैरबनी याइरेलना कपलगा इमा नचाबु ngakpiraroi ai imana yaroidaba thapak amuhana tawroi ima saudi ichada ima saudi pumnamak aina lairuba oirubana thokpa ngaktani ima yare sito imungda changsi mina taki ukiba thoklabadi lekai wari na banu ngairani इबेमचा सो मचा सिंगबो इमुंगदो पुशिलमी यारेल ममागी मतौ येंगबा ngamjade लोना कपलमी सोमदसो निंथौ पुथिबा मचानुपीबु nganगली चैरी नपा आइगी मायोक्ता हंजिन लेपके खलबा नट्रो भाई हयेंगमक लेबाक अदुगी राजकुमारबु मफम असिदा कौगनी अदुगा अथुबदा नखोय अनि लुहोंगनी राजकुमारी सनाइबेमदो कपतुना दुमक लैरमी निंथौ पुथिबना मचाना कपलिबदो हन्ना फावो येंगलमदा थोखी कपना लेखिद्रबे ममा अपोक्पिबुसु निंगसिंगलै इमा नंग लैरमलबदी अहा खजिक्ता मोइरबसु वाबसे फरमगदबनी ngasidi imabusu yamna ningsinglai machawi bi kayana kham thengna waraklaba matam asida apopi mamabu ningsingba haibasi hauna sani nachagi awabasibu yengba ngamlibro ima mahak tengthaduna kapcherami
ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟꯕꯔꯨꯝꯗꯒꯤ ꯂꯣꯟꯅ ꯂꯦꯝꯕꯤꯅ ꯌꯦꯡꯂꯒ ꯈꯤꯈꯤ ꯅꯣꯛꯂꯝꯃꯤ꯫ ꯀꯝꯗꯧꯏ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯜꯂꯣꯏ꯫ ꯂꯦꯝꯕꯤꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯣꯅꯨꯡ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯉꯁꯤ ꯂꯥꯛꯇꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯩꯅꯦ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯌꯥ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯅꯁꯨ ꯇꯥꯏ꯫ ꯑꯗꯨꯗꯤ ꯇꯥꯗꯦꯗ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯣꯏꯕꯨ ꯌꯥꯔꯤꯕ ꯈꯔ ꯉꯥꯡꯅꯔꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯖꯔꯅꯤ꯫ ꯉꯥꯡꯅꯔꯝꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯦ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯑꯕꯅꯤ, ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯅꯕ ꯇꯧ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯁꯅꯥꯏꯕꯦꯝ ꯎꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯒ ꯎꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯁꯥꯅ ꯌꯥꯅꯤꯡꯉꯕ? ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗ꯭ꯔꯤꯕ? ꯑꯩꯒꯤꯁꯨ ꯑꯩꯒ ꯈꯪꯅꯖꯕ ꯂꯩꯖꯩ꯫ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯔꯥꯖꯀꯨꯃꯥꯔꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯤꯔꯛꯀꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯊꯨꯕꯗ ꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯐꯔꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯏꯕꯦꯝ ꯎꯄꯥꯏ ꯂꯩꯇ ꯆꯠꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯇꯝ ꯀꯧꯕ ꯃꯥꯁꯨ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯒ ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡꯗꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯗ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯆꯦꯟꯊꯣꯛꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯥꯏꯔꯦꯟꯁꯨ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ, ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯪ ꯑꯩ ꯄꯨꯟꯅ ꯊꯥꯕꯜ ꯌꯦꯡꯃꯤꯟꯅꯕꯗꯣ ꯃꯄꯣꯛꯁꯤꯒꯤꯗꯤ ꯐꯪꯉꯔꯣꯏꯀꯣ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯌꯥꯏꯔꯦꯜꯁꯨ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯥꯏꯔꯦꯜꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯏꯕꯦꯝ ꯀꯞꯅ ꯀꯞꯅ, ꯌꯥꯏꯔꯦꯜ, ꯏꯕꯥꯅꯤ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯌꯥꯏꯔꯦꯜ, ꯂꯥꯎꯕ ꯆꯠꯂꯁꯤ, ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯔꯦꯜꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯌꯥꯏꯔꯦꯟꯁꯨ ꯁꯅꯥꯏꯕꯦꯝꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯀꯟꯊꯠꯂꯝꯃꯤ꯫ ꯑꯩ ꯉꯝꯃꯣꯏ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯌꯥꯏꯔꯦꯟ ꯍꯟꯗꯛꯇꯤ ꯁꯥꯎꯅ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯈꯛꯇ ꯅꯠꯇꯅ ꯏꯃꯥꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯁꯅꯥꯏꯕꯦꯝ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯦꯝꯆꯥꯒ ꯊꯦꯝꯕꯤꯒꯁꯨ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ? ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯕꯨ ꯅꯣꯡꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯕꯦꯝꯆꯥ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯔꯦꯟꯗꯤ ꯁꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯆꯠꯂꯣꯏ꯫ ꯅꯪꯅ ꯐꯅ ꯇꯥꯜꯂꯁꯨ ꯑꯩ ꯆꯠꯂꯣꯏ꯫ ꯌꯥꯏꯔꯦꯟ ꯁꯥꯎꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯒꯤ ꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ. ꯏꯕꯦꯝꯆꯥ ꯁꯅꯥꯏꯕꯦꯝꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯏꯃꯥꯅ ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯏꯃꯥ, ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯅꯦ, ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ, ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯊꯦꯡꯂꯕꯗꯤ꯫ ꯌꯥꯏꯔꯦꯜ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯏꯕꯦꯝꯁꯨ ꯏꯕꯦꯝꯆꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯊꯤꯟꯊꯗꯨꯅ ꯂꯩꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ꯫ ꯂꯦꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯊꯤꯍꯟꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯁꯥꯃꯛ ꯏꯕꯦꯝꯆꯥ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯁꯥꯎꯅ, ꯏꯆꯥꯕꯨ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯄꯨꯊꯣꯔꯛꯎ꯫ ꯑꯩ ꯈꯪꯗꯦ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯏꯕꯦꯝꯆꯥꯒ ꯊꯦꯝꯕꯤꯒ
mama macha anidu phajinduna thamlami. Ningthau puthiba mafam aduda kuina leiramda mahaksu machabu thiba yaurami. Somda nupa nupi anidu kana chelai. Rajkumari Sanai Bemdi wabana chenba phawang amlaktre. Tayariya, ai wabana kairum tauri. Rajkumari, lao. Aigi nangan sita kolo. Hauju pothabagi matam nati. Asi haiduna Rajkumari Sanai Bembu pokhatuna chelami. Tanja aduda tungdagi ningthau masa makal loinana ningthau manai khara sagol tongduna tanarei. Ngai khona khoi ani. Yairel Sanai Bembu mafam chaba amada thanami. Rajkumari, iningthau na khoi bu tanarei. Karam tongni. Tayariya, pumnamak thengnaba tabani. Ningthau puthibasu makhoi anigi manak yausilakle. Ina isa, lamhen bi asibu phajanduna tham. Manai khara changsilaktuna Sanai Bemgi khudang adu sokke tawbada Yairena phurami. Madudagi lanmi sing changsilaktuna Yairenga phunarami. Yairena lanmi sing adubu phurami. Ningthau puthibadi sawbuna kham thengle. Lanmi amana Yairengi makokta chaitupna thomlami. Yairen makok adu paiduna makhada git famthaki maraibaktagi isu lepa laitana chentharei. Sanai Bemna kaplaga. Tayairen. Tanjaduda ningthau manai khara Sanai Bembu chingthoklami. Ningthau puthiba sawna machinda tapna soli. Nangshu yauna aingoda singnarabani. Nangbusu nathoi mangbu tabani. Asi haiduna mahaki khwangda yebliba thangsang adu satoktuna Yairelda thinnaba chensilai. Rajkumari Sanai Bemsu pharakliba sing adu sapukana kanthoklamduna Yairengi maikai tamna chensilaklami. Ningthau puthiba sawbana phathaba ngamhauda thang aduna Yairenda thinjalami. Hek thinkibaga Rajkumari Sanai Bemgi atappa khonjelda mapabu kaurei. Ningthau puthiba machanupida yenglai. Sanai Bem machindagi su leptana chentharei. Ningthau puthibadi swai laukre mana Yairenda thinkiba thang adu machanupigi thabak chapchana thilambadu ubada ningthau puthiba pakhatna. Bema, kainui chana tawrisibo? Yairel su yamna wana Sanai Bemgi masada konduna kaplami. Rajkumari, kainu nangna tawrisibo? Se, hogolo. Sanai Bema pitana momondo na Yairel da yengduna hairei. Tayairen, hadak mapokidi, heibu waroganu ko. Mathang mapok haibaduna leiramlabadi, mathang mapok da thengnasiko. Yairel kaplaga adumna haigano mapok khudingda adumak thunglagani. Rajkumari namit ushinkino. Ningthau puthibasu kaplaga ipagi bema ipa lale. Ipana ichagi apambu khuding yarabani se hogolo. Sanai Bem yamna wana. Ipa ningthau madugi matam hele. Nachana soi kilan kiba yaurabasu. Ningthau na agpiyu ko. Asi haiduna mamit adu tapna ushinkirami. Yairen kaptuna. Rajkumari, nang adumaina namit ushinkino. Nang leitrabadi aidi kanaga lehudoino. Rajkumari, nang yapate. Aibu ithanda kaigi thambiramino. Aisu natung ilakke. Mikuba amada oirabasu aibu ngairamko. Asi haiduna Rajkumari Sanai Bemgi thabakta thinduna leiriba thang adu satoktuna mathanta thinjanjarami. Ningthau puthibasu khamba nanghaude khanghaudana thokpa thodok oibana. Yairel, kainu nangna tawribaduba? Nangsu aibu warauduna chatke khalabro? Asi haiduna Yairen bu mukonduna kaplami. Yairen nokmi mapi sinthana. Iningthau da waraubu sawbu kaishu leisade. Nanaina soikiba yaurabasu iningthau na ngakpiyu ko. Wahaido haiduna mahaki manakta taaduna leiriba Rajkumari Sanai Bemda nokmi tauna yamna wana yenglamlaga aroiba sor honki. Ningthau puthibasu ningamdana kaplami.